Mamal Hong-Nge Haiduna Mashak Khangdaba Gari Leibiganu Huran Potya Yabagisu logi matung inna Cheirak Phangba Yai HAINA THOUBAL District SP Dr. S.IBOMCHA MEEYAMDA appeal TOURAKLI wafam asingarang Huran Khiba Gari taruk fagatpaga loinana Gari Huranba aduda chenaba miyoi ani Police na fagat khiba aduga mari lainana miyoi ani aduga loinana Huran Khiba Gari sing adu paumi singi mangda puthokladuna mahakna phongdokhibani Police na fagatlaba gari sing adudi higok machugi Activa ama komla machugi Honda Dayo ama komla machuga angauba machu langba KTM bike ama amubaga angangbaga langba Bajaj Pulsar NS ama steel machugi Royal Enfield ama amadi silver machugi I-20 Asta car amani lilong ataw khongdagi pusam Asmaluddin Chahi Kunnipan asina Honda Dayo aduga konana phabani loinana lilong awang lekai dagi makak mayum Nawaz Khan Chahi Kun Humdoi kauba miyoi asina Bajaj Pulsar NS aduga konana phabani hairi Gari Huranba aduga mari lainana ngarang THOUBAL District Police ki SP Office da pangthokiba paumi singa unaba aduda SP Dr. S.IBOMCHA na hai handak marak asi gari macha achauba tatat tipper fauba yauna hurale haibagi pau fangbadagi district police THOUBAL asi yamna mikupna humsingna leibani district asige tongan ba mafam singda police sing yamna mikupna humsingna leiduna huralakpa gari thaurakpara haina senaduna leirakpani tanja asida huralakpa gari ni chingnaba I-20 car ama yaripok singada police ubadagi gari adu thauduna lakpa miyoi aduna hundoklamlaga chenki lilongdasu Royal Enfield ama Thaurakhiba miyoi ama police ubadagi gari adu hundoklamlaga chenki gari ani asi thaurakhiba miyoi sing chaurakpa ama khangba ngamle makhoi sing adu athubada track tauraga fana bakanna honari atopa gari macha mari amasu huralakpani chingnabadagi fagatle gari ahumgidi mapuga konana fare makhoi gari sing asi makhoi gini haibagi khudam changdam hojik faubagi oinadi pidri makha taba investigation chathanaba fagatlaba gari taruk amadi miyoi sing asi mari leinaba yaripok amadi lilong police station da sinakragani haina mahakna makha takhi akoi gari chi Mashak Khangdaba Gari Hong-Nge Haiduna leiba tobiganu aji Huran Potya Yabagi dugisu tonganba akoigi law gi section tonganba punishment tongnanabagi lei madu sa tagani aduga Mashak Khangdaba potsai lawba khotpa tobiganu aduga seni su akoi kanoda Chandelomda pudana khotna torumba mi amaso koi phaga Imphal West lomda koi sinagiba leibani 1 week hadiba manungdani ana sumai sumba network koigi paisa phangnabagi damakta huran migi gari bu huralaga madu amuk puraga transport tawaga amana amuk madu Huran Potya do yaraga atogo famda transport tokhiba sigi network geng gi network se koi solution loina chigalaga phanna hona jagani aduna koi Huran Potya yaba gari sing sumba tawiganu aduga masi awaba solution tarakani aduga gari huran base migi leita laira mayamna wana kanu transport tongnabi damta leijaba gari singse sumba huran wa khopse tawiganu parjam mayam chu masi gari huran basing se phabada ateng pangbi aina apil taw